Cici kalau tahu nak kau tahu dia malah lihat dia. Jadi ini si pami. Jadi ini si taruh ini lagi lebih ya. Wow. Hai. Saya ngasih su video anu mama mu kudu nak laksana. Suti ka taruh biga iga. Aku yung nalada na aku thogi. Kadu mobile ni thorok pangai, mobile ni thorok kidre. Oi mobile thorok ne. Mobile thorok pangai udah aku ini. Thorok lau. Mau kayak no kena lain ya. Mau tu coba adugi. Thorok. Dia le thorok se. Thore ani se thore. Kau jadi thorok na thorok ke terlagi. Nong hangi nong curang mana kita nong hangi. Aduh ani se. Ya. Nak kerai tu nak kan kia kai na. Aduh kau jadi gari lau balak kan ya na tahu maga gari lau balak pemido jadi gari lagi tiada lau lak vidre. Aduh nak kau jadi semai dum kong na thong dari sum tong ani. Kasi taruh di foto. Sina sweetie. Sina Hanei bago. Sina atau mi. Sama nama ni. Ajar ular ke apa sih mam me apa kena tahu apa ni macusi. Aku sweetie saya kamera ada foto deh. Kay pijat doon nga si nomay na ilalada pura sa lisa. Kay pijat da bida kay puri ba. Ay momo do di ay sa roy. Kay pijat doon nga mo na puri sa. Khang de mo kay pijat doon khang de mo ba ni si kudak ta nung hang maga hala sa toy may na lai. Gari su lau lak bidre hada gi hoji khong na matem chatle. Phajana. Horen phajana yo na ha ho do pijat ka da bani nomay ni. Asum sandagi ori na ko gan tulai. Nang jam phajai ye nang real le camera ne phajai camera ne ne koi real la thi camera da koi phajai le mantra lai ne dugi koi dang ne lo adu mantra lai adu kana tawi ka ko ja de Hauji koi lala jore kai no pochai khara lai ge adagi loraga momo cha ge adre Adai ni si taruh bini lagi lebih ya. Wow. Si budai ni. Kamera tadi jam budai ko. Do. Maning dia cuba pun jauh lepas. Do si nak coba nabi tu nanti. Ko nabi lebih banyak. Yam si pajam lah yang si pajam. Miso tu yam thong mana apa sih? Aini order ani yang terlalu lau dia apa ini. Adai ni si je. Ayam. Yam pajam si je. Aini pam ni. anak mo pa di mana betul lau ni ma Volkai ni yang dari yang mana dapat apa ini mama dia ni mana lagi kita kita dah ni dia taruh dia ni mama lau deh jadi aku cuci dia makan dia ai pam dia tu mana kita kata ni asyik mama try tahu dia sih lah siro Jaba jam lagi deh. ani Siapa gini? Momo cala agak kau ni liku ni lagi deh. Itu kerjari bang. Mai macam dah lalu kerja. Kerana lagi lagi. Saya lagi deh. Mau ikut nol isu. Nam orang ko pura lum madi. Bora tu kan fajar dah hai rose. Bora tu le pa har. Kau di lumba mali bo monda. Malum ngara. Kau tu aisu ubu dah kadang lumba mali. Nangam kadro. Jada bani bo moi hai bo dah di jada bani bo. Nangam mana di lauro. Bây koi listi mu khal lagi, listi mu yang asi. Hang doga je ngom ta.
ꯃꯌꯥꯝꯁꯤꯒ ꯕꯦꯒ ꯐꯖ ꯐꯖꯕꯒꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯄꯥꯝꯕꯨꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯆꯥꯟꯅꯅ ꯁꯦꯠꯂꯒꯗꯤ ꯐꯖꯕ ꯁꯤꯒꯁꯨ ꯐꯖ ꯐꯖꯕ ꯂꯩꯔꯦ ꯑꯩꯅ ꯄꯥꯝꯖꯒꯗꯕꯁꯦ ꯁ꯭ꯋꯥꯏ ꯁꯤꯒꯨꯝꯕꯁꯦ ꯑꯅꯤꯁꯦ ꯂꯤꯁꯇꯤꯞ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯄꯥꯝꯃꯦ ꯁꯤ ꯇꯨꯡ ꯀꯂꯔ ꯄꯥꯝꯗꯦ ꯀꯩꯅꯣ ꯑꯣꯏꯅ ꯂꯧꯔꯁꯤꯔ ꯕꯦꯕꯤ ꯂꯤꯞꯁꯇꯅꯦ ꯀꯂꯔꯤꯡꯗꯣ ꯂꯧꯔꯣ ꯑꯩ ꯁꯤ ꯂꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪ ꯊꯥꯅꯦ ꯂꯧ ꯃꯇꯝꯗ ꯃꯆꯨꯗꯤ ꯐꯖꯩꯌꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯏꯄꯥꯝ ꯄꯥꯝꯗ꯭ꯔꯤꯕ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯖꯤꯔꯣ ꯂꯤꯁꯇꯤꯞꯁꯦ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩꯁꯨ ꯑꯣꯔꯗꯔ ꯇꯧꯔꯒꯅꯦ ꯑꯩꯅ ꯂꯧꯕꯤꯗꯕ ꯈꯛꯇ ꯑꯣꯔꯗꯔ ꯇꯧꯔ ꯉꯥꯡꯉꯤꯀꯣ ꯑꯗꯨꯗꯣ ꯑꯁꯤ ꯇꯩꯔꯒ ꯑꯗꯨꯁꯦ ꯉꯥꯡꯇꯛ ꯇꯧꯋꯦꯕ ꯑꯁꯤ ꯁꯣꯞ ꯑꯣꯏꯔꯒ ꯉꯥꯡꯅ ꯂꯩꯕꯩꯗꯨꯅꯦꯕ ꯑꯁꯤ ꯄꯥꯝꯃꯤꯅꯦ ꯑꯩꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯃꯆꯨꯁꯦ ꯍꯧꯖꯤꯛ ꯃꯦꯠꯀꯤ ꯂꯣꯏꯅꯒ ꯑꯃꯨꯛ ꯂꯤꯀ꯭ꯋꯤꯠꯇ ꯃꯣꯃꯣ ꯑꯩꯈꯣই ꯊꯤꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯇꯔꯨꯕꯤꯒꯤ ꯑꯄꯥꯝꯕꯁꯦ ꯏꯑꯣꯏ ꯑꯣꯏꯗꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯜꯂꯒꯦ ꯌꯦꯡꯉꯣ ꯆꯥꯡ ꯌꯦꯡꯉꯣ ꯊꯦꯡꯉꯦ ꯃꯣꯃꯣꯒꯤ ꯇꯥꯏꯃꯤꯡ ꯀꯩꯅꯣ ꯇꯧꯗꯣꯔꯦꯕ ꯂꯤꯁꯇꯤꯞ ꯍꯥꯡꯇꯣꯛꯑꯒ ꯃꯈꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯏ ꯌꯧꯂꯦ ꯁꯤ ꯄꯣꯠ ꯈꯛꯇꯪꯁꯤꯒ ꯍꯛꯆꯥꯡ ꯄꯩꯁꯥ ꯍꯧꯔꯦꯅꯦ ꯐꯖꯩ ꯂꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯃꯆꯨꯁꯦ ꯐꯖꯩꯗꯣ ꯁꯤꯁꯤꯅꯤ ꯁꯤꯁꯦ ꯐꯖꯩ ꯃꯥ ꯂꯧꯔꯒꯦ ꯍꯥꯏꯔꯦ ꯑꯁꯤꯗ ꯂꯧꯔꯣꯅ ꯅꯪ ꯑꯃꯈꯛꯇꯪꯅ ꯑꯅꯤꯁꯦ ꯑꯅꯤꯃꯛꯀꯤ ꯄꯨ ꯂꯧꯔꯣ ꯑꯩꯈꯣই ꯂꯧꯏꯁꯦ ꯑꯁꯤꯗꯅꯤꯗ ꯂꯧꯒꯗꯕ ꯈꯔ ꯂꯧꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯣꯃꯣ ꯆꯥꯎꯔꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯆꯪꯉꯛꯄ ꯂꯧꯐꯝ ꯈꯪꯗꯦꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯅꯦ ꯑꯃꯁꯨ ꯂꯧꯅꯤꯡꯉꯦ ꯑꯃꯁꯨ ꯂꯧꯅꯤꯡꯉꯦ ꯃꯅꯨꯡꯗꯁꯨ ꯂꯤꯛ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣꯇꯣ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩ ꯑꯁꯤꯁꯦ ꯁꯤꯔꯒ ꯐꯖꯗꯣꯏꯅꯦꯕꯀꯣ ꯇꯝꯗꯅ ꯁꯨꯃꯥꯏꯅ ꯎꯔꯒꯗꯤ ꯐꯖꯕ ꯈꯪꯗꯕ ꯃꯌꯥꯝꯁꯤ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯁꯤ ꯁꯦꯠꯁꯨ ꯑꯣꯏꯔꯦꯕꯀꯣ ꯑꯁꯤ ꯐꯖꯕ꯭ꯔꯗꯤ ꯌꯦꯡꯉꯣ ꯁꯤꯅꯦ ꯁꯦꯠꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯑꯩꯈꯣই ꯑꯉꯧꯕ ꯂꯤꯛꯇꯨꯒ ꯆꯥꯟꯅꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒꯤ ꯑꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯧꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯀꯩꯀꯩꯅꯣ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯂꯧꯔꯦ ꯁꯦ ꯍꯜꯂꯁꯤ ꯂꯥꯡ ꯑꯩꯈꯣꯏꯅꯦ ꯑꯩꯒ ꯇꯔꯨꯕꯤꯒꯩꯁꯤ ꯁꯨꯝ ꯏꯕꯥꯅꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯃꯝꯗꯤ ꯂꯩꯖꯔꯦ ꯁꯨꯏꯇꯤꯗꯤ ꯃꯥ ꯀꯔꯤꯝ ꯂꯩꯌꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯐꯝꯅ ꯁꯨꯝ ꯂꯩꯌꯦꯕ ꯃꯥ ꯂꯩꯌꯨ ꯍꯥꯏꯗꯕꯅꯤꯅ ꯏꯕꯥꯅꯤ ꯃꯥ ꯀꯩꯁꯨꯝ ꯂꯩꯕꯤꯔꯛꯇꯦ ꯃꯥ ꯂꯩꯌꯨꯁꯨ ꯍꯥꯏꯗꯦ ꯑꯗꯨꯅ 이반이기들 레이를 라에 어제 모모 잡아 있을래 모바이니 짜네 아이부디 짜러 아들 좀 юм다 할라니 मैम अई नाने कुरे लला लातो एटीएम अनौब हंगमे मत चारे याम चिन्ना याम कनो तौना एटीएम हंगमे याम फरे मोबाइल ममांग चली नोंग से अमुक चुथरे मोबाइल से कनो पोलेब चंगी थोरो ला पायरा पुलाव अनिका मजू मजू फजब अनिका खलो रेड अमुका ब्लैक कलर खलो Hidup nahang mati murang pabe bujini ya. Kone? Kerap terap. Ini kalam apa? Nana kalam mero. Semua jago mati murang pabe. Ima nang. Kalam apa sih? Kaya brown color. Ini atu pa mo mati depan matang matang. Yang sih bisa berang foto tuh kapal nih sakit juga.
ꯀꯥꯞꯄꯤꯕ ꯅꯪ ꯂꯩꯁꯨ ꯂꯩꯔꯣꯏꯗꯗ ꯐꯖꯩ ꯑꯩ ꯁꯤ ꯄꯥꯝꯃꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯕꯦꯒꯁꯦ ꯁꯨꯝ ꯃꯔꯥꯡ ꯃꯌꯥꯒꯤ ꯄꯥꯏꯕꯒꯤ ꯁꯨꯝ ꯐꯖꯔꯤꯕ ꯃꯌꯥꯝꯗꯤ ꯃꯆꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤꯅꯗꯤ ꯐꯖꯕ ꯍꯦꯜꯂꯤꯕ ꯑꯁꯤꯝꯇ ꯌꯦꯡꯉꯤꯒꯦ ꯁꯤ ꯑꯅꯤ ꯈꯛꯇ ꯑꯩ ꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯁꯤ ꯎꯕꯗ ꯉꯥꯎꯔꯦ ꯍꯧꯗꯣꯡ ꯎꯔꯗꯤ ꯍꯨꯏ ꯎꯔꯗꯤ ꯃꯥꯁꯨ ꯉꯥꯎꯋꯦꯕ ꯍꯧꯖꯤꯛ ꯑꯩꯗꯤ ꯍꯧꯗꯣꯡ ꯄꯥꯏꯕ ꯀꯤꯖꯩꯕꯣ ꯑꯁꯦꯡꯕ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯁꯥꯊꯤꯅ ꯀꯤꯖꯩ ꯃꯤꯂꯤ ꯃꯤꯂꯤ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯧꯗꯣꯡꯒ ꯄꯥꯏꯔꯨꯔꯅꯨ ꯂꯥꯛꯑꯣꯅꯦ ꯆꯠꯂꯣ ꯍꯧꯗꯣꯡꯁꯤꯁꯨ ꯁꯨꯝ ꯆꯥꯏꯅꯦ ꯃꯥ ꯇꯧꯔ ꯁꯨꯝ ꯆꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯇꯤꯒ ꯇꯧꯔꯒ ꯃꯣꯃꯣ ꯆꯥꯕꯩ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯁꯤꯇꯤꯒ ꯀꯩꯅꯣꯒ ꯃꯣꯃꯣ ꯃꯣꯕꯥꯏꯜꯅꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯅꯤꯡ ꯃꯃꯥꯡ ꯇꯧꯔꯒ ꯐꯝꯃꯒ ꯉꯥꯏꯔꯤ ꯍꯧꯗꯗꯣꯔꯦ ꯉꯁꯤ ꯍꯥꯎꯅꯤꯌꯦ ꯃꯣꯕꯥꯏꯜꯅꯤ ꯃꯣꯃꯣꯁꯦ ꯌꯦꯡꯉꯨ ꯀꯔꯝꯕ ꯑꯁꯤꯅ ꯀꯩꯅꯣꯔꯣ ꯑꯁꯤ ꯆꯤꯛꯀꯟꯅꯦꯕ ꯆꯤꯛꯀꯟꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯒꯤ ꯁꯤꯅ ꯄꯅꯤꯔꯒꯤ ꯁꯤꯅ ꯕꯦꯁ ꯐꯖꯩꯌꯦ ꯍꯥꯎꯔꯝꯒꯗꯕ ꯃꯥꯟꯕꯅ ꯃꯌꯥꯝ ꯁꯨꯞꯀꯁꯦ ꯀꯩꯅꯣ ꯇꯧꯅ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯂꯦग ꯄꯤꯁꯀ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯤꯇꯤꯒꯤꯗꯤ ꯁꯨꯞ ꯄꯤꯗ꯭ꯔꯦ ꯃꯥꯗꯤ ꯀꯩꯅꯣꯅꯤꯅ ꯆꯥꯕ ꯂꯣꯏꯔꯦ ꯈꯥꯂꯤ ꯑꯣꯏꯔꯦ ꯇꯔꯨꯕꯤꯒꯤ ꯑꯃꯨꯛꯇ ꯉꯥꯏꯔꯦ ꯑꯁꯤ ꯂꯣꯏꯊꯣꯛꯑꯒ ꯁꯨꯝ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒ ꯑꯃꯨꯛ ꯃꯣꯃꯣꯁꯤꯒ ꯑꯃꯨꯛ ꯆꯥꯕ ꯂꯥꯛꯑꯦꯕꯀꯣ ꯃꯣꯕꯥꯏꯜꯅꯤꯁꯦ ꯁꯤ ꯑꯃꯨꯛ ꯆꯥꯕ ꯂꯥꯛꯑꯦ ꯀꯩꯅꯣ ꯑꯃꯗꯣ ꯑꯩꯕꯨ ꯆꯥ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯁꯤꯒꯩ ꯑꯃꯨꯛ ꯆꯥꯗꯣꯏꯕ ꯑꯅꯤꯃꯛꯀꯤ ꯃꯍꯥꯎ ꯇꯪꯗꯣꯏꯕ ꯐꯔꯦ ꯕꯦꯁꯇ ꯑꯣꯏ ꯆꯥꯔꯣꯗ ꯑꯅꯤꯁꯦ ꯕꯦꯁꯀ ꯆꯤꯛꯀꯟꯒꯒꯤ ꯂꯥꯟ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯑꯃꯅ ꯕꯦꯁ ꯆꯥꯅꯤ ꯑꯃꯅ ꯆꯤꯛꯀꯟ ꯆꯥꯅꯤ ꯑꯃ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯋꯥ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯆꯠꯅꯤꯗꯣ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯤꯌꯨ ꯀꯩꯅꯣ ꯇꯧꯔ ꯍꯣꯔꯦꯟ ꯃꯇꯝꯗ ꯀꯩꯅꯣ ꯑꯣꯏꯍꯧꯗꯦ ꯍꯥꯏꯕ ꯃꯣꯏ ꯑꯃꯗꯨꯗꯤ ꯂꯤꯛꯅ ꯍꯥꯞꯄꯅ ꯑꯗꯨꯅ ꯁꯤ ꯌꯦꯡꯒꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯐꯖꯔꯦ ꯑꯅꯤꯁꯦ ꯆꯥꯖꯔꯁꯅꯨ ꯆꯥꯅꯤꯡꯗꯥꯅ ꯑꯅꯧꯕ ꯆꯤꯆꯦ ꯍꯥꯏ ꯇꯧꯔ ꯌꯦꯡꯒꯦ ꯉꯧꯏꯀꯣ ꯃꯆꯦꯗ ꯍꯦꯟꯅ ꯃꯥ ꯉꯧꯔꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯁꯨꯝ ꯃꯁꯛꯇꯤ ꯃꯥ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯇꯥꯡ 9ꯗ ꯑꯩꯅ ꯍꯥꯏꯕ masa kang manila ada natin ang mandyan now sunod yung sin nagjijiyaw na ako jiyang na ba masa kang ganyan jijiyay kang ganyan ako mai momo jage hai ni ngang jeu dikte hong na Hoi. Mai mình cái gầu gì vậy chị? Manjita. Mà chị cái lại bác ta và mà này nữa ta. Ngầu với số mà này thì này nó gì đâu không? Momo cha cái hai đi học dịch tây na. Gì như mai còn được. Curry. Pambiu hai rồi. Naga gì như vậy mà được. Mama câu rồi. Cô chú chân nào đâu rồi? Mama câu rồi, mama đã pi rồi. Nó. Tụi bây giờ tôi.
ꯆꯠꯂꯔꯣꯏ ꯑꯗꯨꯝ ꯆꯠꯇ꯭ꯔꯣꯕꯅꯤ ꯂꯝꯕꯤꯗ ꯀꯨꯏꯔꯦꯅ ꯂꯥꯛꯇꯕ ꯑꯗꯨꯗꯤ ꯅꯣ ꯂꯩꯇꯕꯅꯤꯅ ꯂꯥꯛꯀ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑయ్ꯌꯥ ꯅꯪ ꯀꯩꯅꯣꯅꯦ ꯅꯪ ꯂꯥꯡꯐꯝꯗ ꯂꯥꯛ ꯅꯪꯁꯨ ꯀꯥꯞꯄꯤꯔꯒꯦ ꯂꯥꯡ ꯍꯣꯔꯦꯟ ꯐꯣꯟꯗ ꯌꯦꯡꯅꯕ ꯁꯣꯝꯗ ꯀꯔꯤ ꯑయ్ꯌꯥ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯅꯪ ꯑꯩ ꯐꯣꯟꯗ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯥ ꯑయ్ꯌా ꯅꯪ ꯆꯤꯆꯦ ꯐꯣꯟꯗ ꯌꯦꯡꯉꯤ ꯍꯥꯏꯗ ꯅꯪ ꯑꯩ ꯀꯥꯎꯔꯕꯣ ꯑꯩ ꯅꯣꯏꯗ ꯍꯥꯟꯅ ꯑꯗꯨꯝ ꯂꯥꯛꯏꯗꯨꯗꯤ ꯑꯣ ꯅꯪꯒꯤ ꯁꯥꯟꯅꯕ ꯂꯩꯕꯤꯌꯨ ꯉꯥꯏꯈꯣ ꯃꯊꯪ ꯂꯥꯛꯄꯗ ꯃꯊꯪꯅꯦ ꯅꯦꯅꯦ ꯃꯊꯪ ꯅꯣꯏꯗ ꯂꯥꯛꯀꯦꯕ ꯑꯗꯨ ꯁꯥꯟꯅꯄꯣꯠ ꯄꯨꯔ ꯂꯥꯛꯀꯦ ꯁꯥꯟꯅꯄꯣꯠꯇꯣ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦ sini cici aku cici ini sih. Asina aku mana bigi mau mana mana ini. Bye bye udah ke kau koi. Hayang rumah ni, kamu ni sana pun pulang lagi koi. Kau ni, ngasi do ni tiangnya apa kemba? Aduh gini rumah ni lagi kemba. Ayah, kamu mana? Nang ai phone tanung tigi jeng hai du ka du nang kai hang janari ba. Nang numi khuding ai jeng hai du ka. Kau horo nang. Oh ma tau senai mare cici ni ka jawo siga. Ma phajana ai udri mare. Ma tau senari mare. Bye bye. Bye bye. Bye bye. Mangak na sumjeng. Ice chalu ge. Pura video da sumi ho. Ako chala ge ko. Mathang lak pura ge ko. Phare. Bye bye ta nang bye bye ta. Mathang da lak ge ko. Phare. Meyam na sai nong nak tai bado aduna ne lala taw song. Lala ge phibam. Kau terbi kandori, as kukan bodi, amuk tega kandoi mare khali ni. Yar chongra chongda bro. Ayya, kari no ni je tawi je. Meyam koi kai no, potai khara lai una di hale do. Pone na polai bodi poti mau masak udi apa ko paisa ta ni liu isi na ta. Adu video se yengbada nungairagadi anauba ichin inau singna ahanba thengnaragasu like tawsalo share subscribe loi tawsalo ba ko ado bell icon se namjalo ba mathang aigi video thagatba puno ta sum mathang marau naina sum urana ba adugi ado saisi ga losalage bye bye ojerage ko ngasi gi ona di si video siga yang itu lana cowok bom tau na he, kena tau bagi. Aku aja aku dah walk pagi. Kiman ngai mung chen ni video lo ba nang dre. Koi tiger na koi la ko walk ko se tai se na sound tang chung chen ba wa.